अहनबदा मरुइबा पाव महाराष्ट्र नरेश सिंह की चाही चामगा हुंफुट्रा मरी सुबा लाइखिदबगी मपोक कुमोना लाकपदा चीफ मिनिस्टर एन बिरेना इकाई खुमनबा उनमिनसी हाइना फोंदोरपे मणिपुर थोलिबा इरांग असे मणिपुर बु थुगाइनबा लैंगाक यावबा खुसेंगी इरांगनी हाइना प्रोफेसर डॉक्टर अंगोमचा बिमोल अकोइजमना फोंदोखरे मणिपुर की अपुनबा के सक्तम कनबा नत्रगा थुगाइबा नरेंद्र मोदी की मतिक नते हाइना एक्सएम ओक्रम इबोबिना फोंदोखरे अप्रैल 13 नत्रगा 15 होम मिनिस्टर अमित शाह मणिपुर दा लाक्लबा याई हाइरी अमदी चुरचानपुर दा कांग्रेस पार्टी के इलेक्शन कैंपेन पांगथोखरे खुरुमजरी ममी टीवी ने संदोक सबा मणिपुरी पाव में ताबिरिबे सेंगबो जयश्री ने तराम नौसरी पाव संदोक न पिजरी ngasi महाराजा नरेश सिंह की चाही चामगा हुंफुट्रा मरी सुबा लाइखिदबगी मपोक कुमोना लाकपदा चीफ मिनिस्टर नोंथोंबम बिरेना नरेश सिंहना हिंगलिंगै मतमदा लेबाक असेगी दमक पांगथोकलंबा थबक थौरम सेंगबो निंगसेंगबगा लोइनना इकाई खुमनाबा उटमिनसे हाइना फोंदोरकले महाराज नरेश सिंहना लेबाक असेगी दमकता थौना फना कथोकलंबा पुमनमक असिना तुंगी मिरोल सिंह असिदा लमजिंग मैरा ओइदुना अखोय पुनमक्तसु इरेबाक नुंगसिबगी इथिल अदु पोप ngamba ओइरेशनो हाइना फोंदोरकले मणिपुर थोकलिबा इरांग असे मणिपुर बु थुगाइनबा लैंगाक यावबा खुसेंगी इरांगनी हाइना प्रोफेसर डॉक्टर अंगोमचा बिमोल अकोइजमना फोंदोखरे लाक्लिबा 19 सुबा लोकसभा इलेक्शन का मरी लेनना पासोई असेंबली कॉन्स्टिट्यूएंसी दा एक्स एमएलए अकोइजम मीराबाई के युमदा पांगथोकपा मिफम अमदा आईएनडीआईए ब्लॉक की कांग्रेस पार्टी की मिरेप प्रोफेसर डॉक्टर अंगोमचा बिमोल अकोइजमना मणिपुर दा था 13 हेंजिल अगलाबा ngasi फावा लोइसिंदना लेरिबा इरांग असे मणिपुर बु मचे ताना थुगाइनबा लैंगाक यावबा खुसेंगी इरांगनी नोंवाई काफनिंगबा मतमदा कापा लेफनिंगबा मतमदा लेपा असिना मियामना खंगबा यारे ngasi मणिपुर के प्रजा मियाम मसागे युम मसागे खुंगंगदा हंजिनबा ngamdana yamna wana relief camp singda leiriba thokliba irang asina miha thina hatuna mioiba kayage punsi pikhamnaraba matam asida leibak asige lengangna union government ke tawimal khangsi haina miyamda phongdokliba ase karamba tawimal no haina so mahangna hangke ngasi pangthokhiba election ga mari leinaba mifam aduda XCM MLA Okram Ibobe Congress Party President MLA K Megha Chandrana chingba party ki masak nairaba luchingba kayaso saru yakhi hairi ni amna wawa thagale university oza kangde monumai matamgi manipuri mera pai bi hai gadi lai lo matam ne ba adu dialog sidna handati mera pai bi magi image se magi saklon haidami nu buse izat se loina mange kali amu motivation madum tawi handak marse hada ki thoki ba crisis dagi puki nupi masani ki bhaire nam toroga sithaduri koi nupi ki izat kan ye di haide no mimal sinjin smaina nupa sin vision ki haibin singma mayam sandok tan na ai koi nupi ki han nu mera pai bi le ba image magi saklon magi izat se khara sok ba dom tawi nu buda han su ten thar ta wani mase ai handa khanjab da upai ma le mase amu change tawna mase pongan ba hana gi ija to amu khanna phangna ba ai koi da tanja ma su lae ba handa ki mikhal je adu ge tanja du ne ba kamai to bani ai sekshu su che tana ba lenju sina ba sipai da bo ngam dra ba peaceful election ma muitai gi mera pai bi na na mai pam na pam so kan gre hai ba da hana gi tairam ba khali do ko na ba gi upai ma su goi ge ne khanjai adu na masi maya ma ta sando pi o do ga thenga su thenga lekai da tauraga party ma gi wante punjan ba ngasai na haja buduni issue khare lei ai pa ke ba madda BJP Congress na langbe mathok ta de aduni ai lo sai je simo ne kisu na ta bada su sa to wei je to do na bai ai je ni le pa ke ba da uru mi chin na di machin ti ba ka mu khare tin chok ni
अचुम ngangun aro tum jo ni yaro etuna sumna ta hoda bot maina immigrant sisu party ki yengada bida punjala santi wina ngana la mamukta sembiyo Manipur gi apunba gi saktang kanba natraga thugaiba Narendra Modi gi matik nate haina ex-CM Okram Ibowina phongdokre lakadori batara nipan suba Lok Sabha election asiga mari lainana INDIA block ki Inner Manipur Parliamentary Constituency da Congress Party na puthok liba Dr. Angomcha Bimol Akoijamge Pasoi Assembly Constituency ge tabungkok awang lekai da laiba ex-MLA Mirabai gi sangai da pangthokpa mifam amada Manipur gi ex-CM Okram Ibowina Manipur da thokliba irang ase matam chana central government na khud thingjin badage ngasidi ing tapa santi hanjil agle haina India gi Prime Minister Narendra Modi na phongdokhiba adugi pakum pireduna mahagna Manipur gi apunba gi saktang kanba natraga thugaiba India gi Prime Minister Narendra Modi gi matik nati haina phongdokre Manipur gi puwari na sakhini Manipur da lairiba miyam asidi migi mikha ponba hingba hainadaba miyam nate mikha ponduna hingadaba gi saruk sikhibana hena fai haina khanba jati amani haina su phongdokhe Jana khoina ko thingel hongdegi Manipur sikal hongni Shri Modi ga ina haini Manipur ni khatamba Manipur pun saktam ngapsidi prithvi ni super power hoishno America hoishno China hoishno matek nate Modi na kandra se Manipur se kaile ho Manipur lo matek nate mangani sindri bai mai ben se adugan haron se ai khoi pomna nakke singli da I shele nei matamda Modi na da tu har pasi aku isini jamna keno to ho ini kan mane ba Shri Modi ji da ina apil to ni mikha pon ba haina da ba mikha pon da ba char tu di akoi ngasi gi meeting se national level ki to bani na honorable prime minister na siar lawan magati mana keno to magati masi ngai ngada ni la kai di ma mamit me to ho re Ado anyway, pare Honorable Home Minister Jamin Logo Tarmina, I share in Hajake, Manipur to you what to say. Government Indiana, I look about Abon Bakari agenda. English had a hidden agenda, ma. Regulator in material come there, machine Kari Kanava Kamgado, you know. Indiana Manipur, we should Kari Kanava Kamgado, you know. Machine. Ini yang na level to gaya hai. Kalau position dan lain hai. Ini kamu dekor subjective confirmation. Atu boleh lagi. Military शक्ति से पृथ्वी में नंबरी शुरू position dan India से लहरे hai लगी. April tara mari natraga tara mangada Home Minister Amit Shah Manipur da laglaba yai hairi. Tara nipan suba Lok Sabha election asiga mari lainana Manipur da Lagliba tha asigi tara mari natraga tara mangada Home Minister Amit Shah lagtuna Inner Manipur Parliamentary Constituency da BJP ki miret Thaunawjam Basant Kumar Singh amadi Outer Manipur Parliamentary Constituency da BJP na support tawa NPF ki miret K Timothy Jemik ki election campaign tawraba yai haina India Today na report tawrli Lok Sabha election ga mari lainana lakadoriba Home Minister Amit Shah Imphal East District ke manung chanba hapta kangjebung da pangthokpa public meeting amada wangangani hairiba miyam tinba public meeting pangthoknaba Imphal East District Concerned Authority dagi ayaba logduna sem saba hore hairi Taranipan suba Lok Sabha election asida Manipur da ahanba oina lakliba April tara mapanda Inner Manipur Parliamentary Constituency da natana Outer Manipur Parliamentary Constituency ge saruk khara ahanba phase oina vote thadagani amadi lakliba tha asigi kuntarukta anisuba amadi aroiba oina lemhauriba Outer Manipur Parliamentary Constituency ge oina vote thadagani Ningsing bayabadi Manipur da thokliba irang asiga mari lainana haukiba chahi ge me kun mapanda Home Minister Amit Shah numit humni chupna leiduna Manipur da lairiba tongan ba lov kayaga unaduna haujik phawa tang tadana lairiba irang asigi matangda yangsinba laklamba adugi matungda Manipur da lakpa handaki asina ahanba oigadori Churachandpur da Congress Party ge election campaign pangthokre
लाकदौरी बतारानिपन सुबह लोक सभा इलेक्शन गमरी लेना आउटर मणिपुर पार्लियामेंटरी कॉन्स्टिट्यूएंसी के सरुक अमा ओइरिबा चुरचानपुर दा इंडियन नेशनल कांग्रेस पार्टी की मिरेप अल्फ्रेड अंगम अथर अमदी कांग्रेस पार्टी के वर्किंग प्रेसिडेंट विक्टर कैसिंगना लुचिंगदुना चुरचानपुर दा इलेक्शन कैंपेन पांगथोखरे हाइरी चुरचानपुर डिस्ट्रिक्ट ब्लॉक कांग्रेस वर्कर्स सिंगे ओइबा मिफम अमा पांगथोक्तुना लाकदौरी बतारानिपन सुबह लोक सभा इलेक्शन असिदा कांग्रेस पार्टी की मिरेप अल्फ्रेड अंगम अथरना डिस्ट्रिक्ट अदुदा लैरिबा कांग्रेस पार्टी वर्कर्स सिंगना अमता ओइना पुनसिंदुना इंडिया के संविधान ना पीबा इंडिया के नागरिक अमा ओइना फंगफम थोकपा पुमनामक फंगननबा होनामिनसी हाइनसु फोंदोखे इलेक्शन कैंपेन अदुगी मनुंग चेन्ना कापरंगी संगाई यूनिवर्सिटी दा हांगबा KKL गे रिलीफ कैंप दा चतुना कैंप अदुदा लैरिबा मियांगा उनदुना अवाद अपा यंगसिनख्रे हाइरी हीरोइन नंबर 4 का कोना म्यांमार मियोय अमा फारे हाइरे म्यांमार के चंफाई डिस्ट्रिक्ट के खाउलेंग विलेज दा मसागी चही हुंफुनिथोय सुरबा हंगहर कापा कौबा मियोय अमा हीरोइन नंबर 4 ग्राम चनिपन तरा का कोना मिजोरम एक्साइज एंड नारकोटिक्स डिपार्टमेंट फारे हाइरे हीरोइन नंबर 4 का कोना फारबा मियोय अदो मिजोरम एक्साइज एंड नारकोटिक्स डिपार्टमेंट के पर्सनल सिंगना वहंग फोंग सथबदा म्यांमार चीन स्टेट के मनुंग चनबा काउलिर दगिनी हाइना खंगबंगम ले हाइरी ngase muslim singi senglaba kumai ama oiriba idul fitr na lakpada manipur gi governor anushriya wike amadi chief minister nongthombam birenna muslim ichilinaw singda yaipa maujel pirakli maitai pangal ichilinaw singi chakhen tha asina loislaktuna senglaba kumai asina laklabada aikoi punna nuksi chanana ingna chikna tangdu laitaba watapadaba santi leiba leibak ama oina oiba ngamba oirashano haina paujelakli हौखिबा पुंग कुनमरी असिदा मणिपुर दा पामदबा थौदोक थोक्तनबगी दमक सिक्योरिटी फोर्स ना सिंग अमसुंग तमदा थीबा हुंबगी थबक सथखरे सिक्योरिटी फोर्स ना सिंग अमसुंग तमदा थीबा हुंबगी थबक सथबदा कांगपोकपी डिस्ट्रिक्ट के मनुंग चन्ना नॉर्थ चांगोवुंग विलेज तगे बैटरी का लोइनाना बाउफेंग वकीटोके अमा बाउफेंग चार्जर अमा मैगजीन यावदबा इंसास राइफल अमा HA-36 हैंड ग्रेनेड डिफेक्टेड अमा मैगजीन यावदबा 9mm पिस्टल अमा अमदे लाइफ एम्युनिशन कुन्निथोय हाइरिबा पोलम सिंग फागत पंगमले हाइरी नेशनल हाईवे अनिदा लमदम असिगे तंगाई फदबा नोमदा चंगद्रबा यादबा पोलम पोबा गाड़ी चनिगा निफु मापन हाइरिबा लंबी असिदा अपनबा यावदना पुसिलखे मखाताना पोचै पुसिलकनबा खुदोंग थिनिंगाई ओइबा मफंग कयादसु सिक्योरिटी फोर्स ना अकनबा सेक्शन थरंग लोखतखे मणिपुर के डिस्ट्रिक्ट पुनमक्ता पामदबा थौदोक थोक्तनबगीदमक पुन्ना चेक पॉइंट चामका कुंथ्रादा अचत ओक सिंग चेक तौबदा चिंगनाबा चिंग अमसुंग तमदा पुन्ना मियोय चनिगा हुंफुद्रा माथोय फागतुना वाहंग फंग चथके हाइरी खुसु खुलाई अमदे लाख 13 गा कोनाना आर्म डीलर अमा असम राइफल्स ना फारे हाइरी हेडक्वार्टर्स IJR साउथ के लुचिंग मखादा असम राइफल्स अमदे मणिपुर पुलिस के अपुनबा सिक्योरिटी फोर्स ना उखरोलदा चथखिबा जॉइंट ऑपरेशन अमदा सेल ओइना लुपा लाख 13 गा लिसिंग 13 अमदे यामलबा खुसु खुलाई कयागा लोइनाना उखरोल डिस्ट्रिक्ट के मनुंग चनबा न्यू ट्यूशम विलेज तगे मसागे चही निफुनिथोय सुरबा ngangningmi basung कौबा मियोय अमा फारे हाइरी असम राइफल्स अमदी मणिपुर पुलिस के जॉइंट ऑपरेशन अदुदा फागलबा खुसु खुलाई सिंग अदुदे मैगजीन यावा 9mm कार्बाइन अमा 9mm एम्युनिशन कुंथ्रातरेट पिस्टल अमा चाइनीज हैंड ग्रेनेड अमा 5.56mm इंसास राउंड निफु 0.22 बॉल एम्युनिशन तरामंगा AK-47 राउंड अमा 7.62 SLR फायर कार्टिक्स अहोम एसोल राइफल स्लैंग अहोम 12 गॉड शॉटगन अमा शॉटगन राउंड चाम गतरा शॉटगन फायर कार्टिक्स अहोम मोबाइल फोन अनि अमदे वॉलेट अमनी हाइरे असम राइफल्स अमदे मणिपुर पुलिस ना फारबा मियोय अदो उखरोल पुलिस ना आर्म एक्ट अमदे 5 एक्सप्लोसिव सब्सटेंस एक्ट 1908 की मखादा FIR पांदुना मखाताबा इन्वेस्टिगेशन होख्रे हाइरे मुस्लिम सिंगी सेंगलबा कुमाई अमा ओइरिबा इदुल फितर मालेम सिनबा थुंगना पांगथोकनबगुम थौबाल डिस्ट्रिक्ट के मनुंग चन्ना लैबा फाउडेन मनिंग इडिकार रोड तसु पांगथोखरे लाई खुरुंबा लोइरबा मतुंग नुमिदांग वाइरमदा ऑल मणिपुर मैतै पांगल क्लब ऑर्गेनाइजेशन अम्पाको संगायुमफम ब्रांच ना सिंदुना लंबीदा गाड़ी कन्ना थौबा अमदि लंबीदा लाउ खोंदुना चटपा यारोय हाइना थिंगबगी खोंजंग अमा सखसिनख्रे खोंजंग असेगी मनुंगदा लंबी चटपा मियोय सिंगदा अपनबा पीबदी यावखिदि हाइरि
Thobal district ke manung channel laiba sangayum phamda Assam Rifles na sinduna it pangthokre senglaba Ramadan ge tha asida Assam Rifles ka mafam aduda leminariba miyanga punna nungsi chanana kathopa amaga loinana it ke thauram pangthokadabani haina wafam kaya thamke thauram aduda sarbat amadi athum ahau kaya chaminaduna pangthokhe it ki kumai aduda chorokna angang yauna miyoi chamri mok na saruk yakhi hairi Assam Rifles na thawai haksang yauna kumai asibu mapung fana pangthok minabagi damak masjid committee amadi khungang aduge miyamna thagat pasu phongdong narakhe Laibak asigi aina tingkraba United National Liberation Front UNLF ke maikaidagi su lamdam asigi Islam lining chatpa maitai pangal senge maphamda Idul Fitr ge yaifa pausal pirakle loinana laibak miyangi ningtam lalau asigi khongjel hena mangam sana sangsin bak ngamnaba ekoi khudingmak punna hona minasi amadi punna hingminnaba punna sakhot minaba haiba panthung asida miyang thamduna Purupcha Sengge Marakta Nuksi Chanabagi Mari Hena Chesin Minanaba UNLF na Irecha Singda appeal Taurakli. Sangit Natak Academy New Delhi gi miyang makhada Palem Panthau Cultural Trust na sinduna pangthopa workshop kam production gi play The Weeping Statue ya school Jamastan da laiba MGU Hall da utkre ngase gi thauram aduda MGU gi President S Keshuram na athoiba mithunglen oike Guest of Honor oina Eminent Theatre Director Loitongbam Brajamhon amade Saubamcha Indra Kumar Loinana Presidium Member Oina Member Board of Governor EZCC Ministry of Culture ge Buddha Singh Thamna oike The Weeping Statue Hariba Play ase Salam Santi Balana design amasung direction pibani aduga Buddha Singh Thangna Chief Consultant oike Victims in the Marakta don't even know the machine of the Marakta. I'm a captain. Happy. Nupi amakaki kunshida thoiba aduda yupamoiraga maki wakhalgi sunaiba maki wakhalgi lamba phangdraba ngokshitnaraba kunshida pediba sakama ekhin jila shida manglagama amadi mangi Vejema das thakadan phalas ai basida khoina pu mayama sinara iba kwa si tawi basing se aduga aroi bata ending da khoina pining ni da ai tau sige ga ina sida so khoi oza ga khoi yan khana je mating pang baga loina na kan solution ma pro ko mating pang baga loina na legi di khoi gi sothara ba khoi gi thauna hala iba khoi kan si khunai je masida thauna am khak piraga pibaga loinana akoi stand amaga pamba aduda stand amaga akoi tawgadabani akoi si Performing Artist Center Khurai ge chahi nipu surpage foundation degi thauram ngase achamba thauram amaga loinana pangthokre Didi ke Imphal manakta laiba center asige office ta pangthopa thauram aduda center asige vice president P Raghumani executive member sing senior member amadi artist sing na saruk yakhe Foundation Day Gamari Lainana Center asige executive member Laisram Suresh na haikibada ing listing amaga chamapan marfu mangada sapong lakhiba performing artist center ngasidi chahi nifu mapung phare Center asina jagoi isai gi lamda artist kaya puthokre amadi jagoi makhal kaya su puthoktuna miyamda khudol tamkhre Mamangi matamda thauram kaya ga loinana foundation day gi thauram ase pangthokpani adubo haujik oiriba phibam asina maram oiraga group asige layoi khraba ahal sing amade laibak kidamak thawai kat khraba athawa singi maphamda ikai khumnaba utuna laisu katuna foundation day gi thauram ase pangthokpani haike 1985 tagi hauraga ngasi phawba tatana miyang loinana achauba cultural program loinana haikat lekat tamjaba amadi namit asibu siengna thoram pangthokse adubu handaki asidadi leibak ki leiriba phibam masi yenglaga chamchamba leikidraba sangsthana asibu hongdokpada yamna chawba mapung phaba mateng tawbirakhiba oja lai gurjon singda chamchamba haikat lekat tamjaraga adugumba ngasi foundation DSC pangthokjare Tang tarapada ikoi lay kitraba athawasing hajo tare
leibaki irang asida leibaki ne haiduna athwai katkraba nahasing i mafamdasu ikat tamjabagi tanja ama lawjari aduga mathang tarakpada foundation day asiga iroinana leibak asiju shanti porpo asinu haiba wakam sidang tamjari All India Radio Imphal ge thauram ama tahalubadagi ichanupi Karina na mahaki mid amadi kidney donate tawbagi wakhalon polakhibani haina Karina gi apokpe Sushila na phongdokre wafam asing ase like-minded group LMJ Manipur ge secretary Ojit Sorok Khaibam amadi publicity secretary Rakesh Naurem anina luchingduna imung asigi awabada saruk yaraduna angamba acha athak sing mateng pangbagi khongsat amada laikhidabi Karina gi apokpe mama Sushila na phongdokibani ngasigi tengbang khongsat aduda kunjakeshon mangsat tabam waikom bihari Surendra Ningomba PK Huirongbam Boinau Maibam D Sharma na chingba maruiba member kaya su saruyake khongsat aduga mari lainana group asige secretary Ojit Sorok Khaibam na phongdokhibada aikhoi mioiba ase loina sigadoriba ngaktani adubu sikhraba matung aikhoina atopa mamal yamlaba punsi kayabu hinganba ngamlabadi aikhoi khudingma punna hingminnari siba naide haina logani laikhidrabi Karina gi matau asigumna aikhoigi body organ sing laikhidraba matungda miyangi damak kathokminase haiki mangam dre kan to bise ai masaje ki hinga aru te balai banina di hinga matam da hai su kan khar lai ni di to adu matam da operation tang ni hai adu bi kitang ni sung ha gar so ngang si to lai la banina to bi ro hai ra sa ni to akoi gan to ga la moi season la ta hu bani ba di observe ra ki sunai la sa ni iram ma ke adu ni apam da pam thok bi ro hai ra ma ni Nudang ada loy tadi kita ge londa sopan jenda siba kita siba hai kena stem miki baru tadi memang dah ngang jadi lihat betul betul loy biru na ina hai deba sama terjadi pun dah baru sangat ni kan sama terjadi karena masalah itu kan betul yang Jiribam district ke Dibong Isel Club ta anti-rabies vaccine ngasi ayu kapthokre vaccination ke thauram ado Manipur lenga ke Directorate of Veterinary and Animal Husbandry Services ke Director Dr. RK Khogendrajit amadi Sub-Divisional Veterinary Hospital Jiribam ke Deputy Director Dr. Haishnam Usarani ke midang makhada Dibong Isel Club ta Jiribam Veterinary Staff singa kusham naraga pangthokibani Anti-rabies vaccination kapthokpa asiga mari lainana Sub-Divisional Veterinary Hospital Jiribam District ke Deputy Director Dr. Haishnam Usarani na haikibada anti-rabies vaccination ase Jiribam District ke oina khun tareta kapthokre hairiba anti-rabies vaccination ase department ke oina di daily routine oina nukti ge kapthokjabani adubu khangawdana Manipur da huina chikpada asi ana tholakpadagi mass anti-rabies vaccination campaign ase chatharakpani Jiribam District asidashu hairiba laina asi sandokta nabagidamak yumda lairiba hui amadi hawdong singbu laina asidage ngakthoknaba amatta oiba upai ase anti-rabies hidak kapthokpa asini huina sikle haiduna losin biganu masigi mahutta aikoina sapona mafam adu sengna samthokpigadabani amadi anakpa primary health center da chatuna lokhatpam thokpa thawdang adu lokhatminagadabani haina mahakna phongdokhi Amaromda apunba naharol yaifa thoksil kanglop ANYT ke thangaibandasu anti-rabies vaccine kapthokre vaccination asiga mari lainana ANYT ke thangaiban ge president haikibada aikoina pangthokliba asigi pandamde laikai asida lairiba hui amadi hawdong singdage sandora kadaba lainana mioiba aikoidasu narakadabadage ngakthoknabani haike akoina department ki oina daily routine oina kapthokjabani adubu khanghaudana Manipur da hairiba rabies na chekpadagi huina chekpadagi asi ana thorpang pigi district Imphal East West Bishampur Kapching asina chingbada thonglapadagi hairiba anti-rabies vaccination asi village satuna oina pangthokjabani hairiba huina chekpagi Jiribam district asida haiba laina asi makhatana sandokpa yimda yuba kogi hui hong singasi akoina hairi balenga sidagi ngaktoke hairi diga amatu obo upai se koina anti-rabies vaccine ka haibasi aduga
Huisi huna kalimba kuna chikpa yawa kadi huna chikpa hina kuna losina kadi daba adi mo ta kuna achen ba running step kota abdi achen machine da kuna sapon yalo ga hai ba huna chikpa mo kama da kuna sinna samtu ko da Aina Tingraba Lalonglo RPF na Thadorpa Cherolamada Lagliba April gi Tarik Tara Humdoi Sajibogi Mangani Panba Thangja Numit Athoba Sengi Numit na Lakpada Ima Laibaki Dama Katho Kraba Layoi Kraba Athoba Sengi Mapamda Haikat Laikat Tambio Haina Singmi Tami Irecha Khuding Magda Aina Tingraba Lalonglo RPF Amade Lanmi Kanglo PLN Paujalakli Numit asigi numidangi matamda yumthong khudingda maira katpinaba amadi numit asigi oina lining laisongi thabak thauram sing natana chakcha haijanaba amadi makhal khudingmaki harau kumai sing lepiyo haina RPF ki cherol asina makhata na phongdorakle Kuki zona namna taba maphamdagi Central Paramilitary Force lokthokpa yaroi haina khongjang sangsinkhre Lakadoriba Lok Sabha election ge mangoinana Kuki Jo Miyamna Khunda Leitaduna Leiriba Maphamdagi Home Ministry na Border Security Force Lokthokpa yaroi haina Kamjong District ke Manung Chanba Litan Police na Konba Thawai Kuki Khungangi Nupi Singna ngase ayuk pung taruk taba matamdagi hauduna khongjang sangsinkhre Khongjang aduda saruk yakiba hoi hoi haukep kawa nupi amana Manipur da ing tapa sandi hanjilaktriba makai makoina khundariba mafam asida atopa Central Security Force na mahut sinba natana Border Security Force thadok tuna chetpa yaroi haina phongdokhi hairi District Machi Block BSF Block नहीं होना है तिनुपा District Machi Block BSF Block नहीं होना है Ningombom Ideal Youth Club na sinduna passport amang ngasi numidang wairam sangakre ngasi yaifaraba numit asina lakpada wangjing kodombopi relief camp ta leiribi ichen mangagi senthok lambi kharada oirabasu leinaba haiduna passport asi hangduk chabani hairi Haujik tholiba irang asiga mari leinana Ningombom Ideal Youth Club na sinjoriba asida laikai miyamna su mateng pangbiyo haina hairakle Housing photocopy के अंदर लाइका club किसी organization को तीन पार्ट में लाइका लोगों के ग्रुप club से लेकिन यार सबसे पूरा बच्चे यार पांच की मकाता बसरों का कोई ना housing photocopy लाइका कोई सर्विसिंग ना कोई ना जब कोई पासपोर्ट अमा कोई की सर्टिफिकेट Apikpa state ama oirabaso Manipur na sana khonabagi lambida international player kaya puthokpa ngambasi state asigi yamna chakthok chaningai ne haina CRPF Manipur amadi Nagaland sector gi IGP Achilles Prasad Singh na phongdokre wapam asing asi langjingda laiba group center CRPF ki officer mess hall da pangthokpa Nepal gi Kathmandu da pangthokpa South Asian Games da gold medal phanglak laba Jet Kundo gi sanaroi sing okpagi thauram da phongdokhibani IGP Manipur amadi Nagaland sector CRPF langjing na sinduna pangthokhiba okpagi thauram aduda handak sahi gi January 19 dagi kontra fawba South Asian Games da gold medal phanglak khraba nupi amadi nupa sanaroi tara yauna sanaroi tara mathoida IGP Achilles Prasad Singh na khudol pot piduna ikai khumnaba utkhi Thauram aduga mari leinana IGP Achilles Prasad Singh na haikibada Nepal gi Kathmandu da pangthokpa South Asian Games da medal kaya phanglakpa ngamlabase Thagat ningai ni tongan ba sanabagi lambida international ge thakta yauna ba honabada CRPF ke maikai dagi darkar oiba sing mateng pangna ba honagani sanabagi lamda CRPF ta leramba ex serviceman singna achowa thaudang lobi ba asimak yamna thagat ningai oi state asi picture abasu sana khonabagi lamda bharat ki oina achowa thaudang amal lori international ge thakta sanaroi kaya puthokpa ngambada natana medal kaya laurapa ngamba sanaroi kaya Laibasi yamna saktok saningai ni haina haiki. They all come from the sporting community. The entire Manipur, though it's a small state, but it has produced lot of international players in many fields. And I am quite sure these budding talents, though they are already shining at international level, they will do better and do more service. Will earn more medals at bigger levels, and I'm quite sure one day they all will be
Lakliba Taranipan Suba Lok Sabha Mikal Asida Parliamentary Constituency gi Mirab Oiriba Moirangthen Tomtom Sana Allies Nong Saba gi Maphamda Sawombong Student Club Amadi Maikai Shongi Praja Singna Thadorpa Cherol Amada Section Wat Thamlakli Cherol Asina Makhatara Duna Karigumba Makhatana Social Media da Amashung Public Platform da Mathong Huktaba Wahi Wata Sijinarabadi Moirangthen Tomtom Sana Allies Nong Sababu Taranipan Suba Lok Sabha Mikal Asida Maikai Asongi Praja Singna Boycott Tawgani Haina Khangalakli Amadi Mioiba Amana Mioiba Amabo Ikai Kumnabagi Hainabi Adusu Moirangthen Tomtom Sana Allies Nong Sabana Ningsingadabani Wafam Ase Numit Kharanigi Mamangda Video Amada Imphal East District ki DC Khumanthem Daina IAS po Karem Kathainaba Fazadaba Wahi Wata Sijinnarakpaga Mari Lainana Phongdorakphimni To restore peace and harmony in Manipur Haiba banner amagi makada Jara Henbagi Khongjang Jangchil Lakiba transgender social activist Malem Thongambo Aponba Manipur Kanba Ima Lop Angkilgi President Ima Laurembang Nganbina Tarajag Induna Jara Henba Adu Ngarang Dagi Lefan Kre To restore peace and harmony in Manipur Haiba banner amagi makada Haukiba February 12 dagi Delhi Yongna Manipur gi tongan ba mafam singda koina satuna chara henbagi khongjang section lakiba transgender social activist Malen Thongamgi khongjang ngarang numit nifu mapani chanba numita lamdam asege imalo kayage luching bising amadi ima kayana Malen Thongamgi khongjang ase lengangna tabidaba mahut tongan ba ek mayam ama panchil lakpada natana masaga hena soksil lakwe Sokchilae Haina Mari Lainaba authority singda pau hanjin na pirabasu karigumba makal amatagi miang sanglak tabana maram oiraga khoisaunarba ima singna amato oina malengi chara henba ase lephanduna mahaki demand ase chara henba nataba atopa makal amagi agitation amada oina sangsil handuna ngasigi Mana panglaba lengak asibo mamit mamai singhan bada achoba safu ama piba yaba Maikai Amada Oina Sangsil Hanaba Fireb Amagaloinana Mahag Masana Yadrabasu Ima Singna Pungkaya Changna Temkibani Hairi Faruk Nagar Delhi da Handak Satakiba da Sindhu team Asida Estek Sporta Boxing Coast Oina Puriba Imphal West ke Manung Channel Laiba Loitang Khunau dagi Laistram Deep Singh Apopa Laistram Binod Singh Mahak Ase Manipur gi Mahut Sinduna April 3 English Sing Ani Kun Mari da Pangthokiba tournament aduda Saruk Yaduna Mai Pakpa Ngamlakre Quizzer weight category da Mahaki Taruk Suba professional fight Asida Laistram Deep Singh na first round ge minute aniga second kontra nipan da Haryana dagi Harsh Kumar bo knockout piduna Mai Paglakpa Ngamlakibani Makata music major fight amale da mathaji WBC ACIG World Boxing ACIG is a very amale title fight adugo music to the power the level Aroibada maruiba pau amuhana Maharaja Narasingagi Chahi Chamaka Humputra Marisuba Laikidabagi Mapo Kumona Lakpada Chief Minister N. Birena Ikai Kumnaba Unmina Si Haina Phongdorakli Manipur da tholiba irang ase Manipur bo thugainaba lengak yawa khustemgi lani haina Professor Dr. Angomcha Bimol Akoijamna Phongdokre Manipur ge aponbagi saktam kanba natraga thugaiba Narendra Modi gi matik nate haina ex-CM Okram Ibobina Phongdokre
April tara mari natraga tara mga da Home Minister Amit Shah Manipur da laglaba yai hairi. Amadi Chuachampur da Congress Party ke election campaign pangthokre. Nga sige oy na Mami TV na sandok sabab Manipuri Paulo Sinjari miyang tabiri basingbo amukana kurunjari.